political oiba solution ama moigi angle degi moigi aspiration du sana ma purapuri dominate tawraga madu satpa ngam khrabra haiba ma aduga madu ngamdri ngai da sona kangi na su ngamda songi su ngamda ani se ne problem toije angam ma yaw khodi problem le roeba aduna lady ba posikar mai solution tawga degi haiba sidi true political keno tawga mina adu moigi mechanism law and order ki khutang degi namjal lakan da high political mindset ama change tawrakani haiba mai sina yu mayam singa se masi kayam kuina mai hojiboki di masi solution leitribani na akoina mai paen lawba yadri ko aduna makhata na sathara ko magi movement du yengba tabani aduga masi di mana hanba tawri sidi ihan hanba magi khongka ama thangselakpa yanabagi mangonda assessment ama tawwani da sigi posidi ma conflict zone du changa ka sida adu mangna sini heta fully diagnose tawraga mai treatment tawwa ngamninga moide ma masagi haisingba amadi laiba kan du gi makha pon gane it is my thamni. Okay, thank you very much. Zamakhat zathaja boina masida BJP na naha sing manghan ga dawre hai na AAP na maral si khre hai da noja headline am su yauri masida AAP na BJP da maral si si khoi gi haukiba me gi tang mari da orangani pangthokiba khoi gi net ki exam gi da ahumla yes ahum da pangthokiba net ki exam gi question leak ogi matang sida masi BJP gi khut yawi hai da noja khoi BJP gi kaino ma yawi pagi matang chu dumak akoi social media da chu thengna jagi ko masi na maram oira kan da khoi tang kun ga ma thoi dong pangtho ka dori bani masi da khoi angang taruk taret la kaino suicide yes tau khre adubu khoi ngahan su hairiba khoi gi Dharmendra Pradhan Union Cabinet Minister of Education si khoi Crocus Janata Party na su Jantar Mantar da khoi masi resign tawgadabani haibagi achauba khoi protest amasu ngahana khoi tawbasi oza ui adumakpu masida siriba maral hairadra allegation haigadra BJP na nahasing manghanga daure haribasi nakalamron da yengoba matamda hojiksi BJP ne hek parakpadagi tasengna India si how far kadai bu yona develop tawre adagi nahasingi akhoi employment gi matangda nahasing da kadai bu yona akhoi government ki oiba job kayam pi khre aduda natana entrepreneur kya ama semgat khre habis gi matangda tongan ba BJP gi developmental work sing se khoi manipur gi context la aga yeng laga su de BJP na kadai bho yona hariba India gi adega manipur gi context pusalaga na manipur gi damakta kadai bho yona naha singi damakta kari kari tauri habisi uza khoi masiyum tang chumna yeng kadai phoba khoi yeng ba yage karam ba parameter da makhoi si changchelakre habisi yeng ba yabage habisi ne dubuna kalamarom da hojiksi akhoi ne yeng ba yaga dori si miyamna BJP se pena dabagi di akhoi adum phongdok pa su ui comment da su dumak ui adumak pu comment da phongdok ga su ta sengna masi penda dana tongan ba party gi tongan ba organization gi site gi BJP si penda dana phongdok ga su oza aroi ba di adumak lebak si double engine oi bani na makhoina adumak pamde phatte makhoi si sillasi harga su aroi ba di pamde hariba sing si da adum tab gi bagi mami su za khoi si ta da di natte ba sigi matang si oza khoi kari kamaina karamba strategy oira kan da pamde BJP na naha sing manghalle harga su adumak naha khara masu adumak BJP da thawai yauna lupna BJP gi da makta kanna cheliba mioi kaya masu za yaudaba natte ba oza si khoi kari kamaina yengbe masi koina mi yengse tongan ba parameter de yengbe political debate haiba ma adi party machine tongaragadi political debate haiba mla ani ko aduga academic point of view dagi yenga gana general assessment am la kane mo ko adula moini blame tonaba politically party adu ada haina ba adu tawada tawba haibu na magi APP na hairak po oiro congress na hairak po oiro CPI CPM na hairak po oiro any manipur regional party context gi hairak po oiro adu de akoina magi lari ba potu people gi keno da mandate amala ko kan tha adu onthok pangam dragadi madu moi gi political keno ne na koina long ne ba ai mai keno sida adu india gi lari ba
magi scale se ko mai graph se BJP na hoji India se Prithvi da yamna mina bebhar tawba adugumba ijat thamba leba ama oikhala isi BJP na pare kodagi ne moidi dum hairim ne ba aduga tawbusu amuksu adugi mai keno si amuksu anda pangtok mikhal da yong pondijari gi adigi di keno gi Bengal gi adigi Assam gi moina win tawri ne adi even Bihar haibasi sangna magi regional party na paijaram balam mamane ba mazam sangna Congress su paiba ngamde BJP ju paiba ngamda ba mafam mamane ba adu hoje Nitish ka maga alliance to we hire ga BJP na masing hena ka khalaktana ahambada Nitish tu si minister wasak lo re adu ga matam khara le ga amu Rai Sabha MP thado khraga moigi BJP gi amana Bihar du hoji lusing na oi khredana ko adu itagadi akoina yengdoi si Karino Haibakanda Magi, people gi government ama people degi generate ropa democracy gi government form of government ama magi election lakumatamda aina du tawdera tawdena phaneam na hairagasu mana sum vote sum win to sum kakhala agadi aroi bada uparita na vote chor gi geri issue ada abu puthona ga tawna ri sidana ko aduga people gi mindset ti sona kanda manipur gi issue no tonga bam ai aham all india gi sum hajabani ko leiba pot asidai da koina phanayam hairasu ama tawrusu ama ju BJP na magi posi state sum mai paisel leiba pot asinadi masi akoina ngasai magi pamde haiba da leiba stand leiti haibdi nate ko leitadanu magi against the vote kabusu leiri vote masing phangdabu leiri adu majority nadi hairiba pot asidai da sum tam tam laksel leibu very true masigi posima akoina kamai yenga dawno haibudu akoigi di akoigi neutrality maintain tawge haitaragadi magi leiba result tu kari thoi geni yang haiga dawne marak tu debate tu auction bana tabu ko kamai tawri ko len admina aina yati na sum palaw la AP na MPP na sum yati Congress palaw la ga hayeng mi adu di phare people the sinaro prajana pa ma kaino ma khalalo haiba kandana haiba yati phati haiba sing adu dana ma du people gi maintain on thok pangam dragadi akoina people gi mindset tu kai leiri ge du akoina gi adai du di man mandate pi gi du sat pata bane akoigi kana akhoi kanu gi magi academic point of view haiga dra natragana general magi neutrality gi kanu ma hai ta gadi adai du da dum akhoi haiba ta bane ko an hojik lakadore Manipur da su election lakadore 2027 da adu sidai da 27 lakadabo pot asidai da ka hojik lauriba mayam sing ase masi kayamna magi political power da kakalak ngamdori rise to ngamdori aduga masi kayamna BJP na namdara thamba ngamdori haibo potuna hayeng magi final keno oidori ne ko hojimaki di akhoi loimba period incubation period laibani na akhoi na kaisu kari oirakadawno haibo ngamde aduga leriba positive AAP na nahasing mangan gadawre ko kadawre haita ga di sona kadagi di question leak oibada senari ba mi sing adu ain gi matung ina father national testing agency na bikala iba potu da moi gi marak sida question leak oibo ko pa id moi di only akoina khalli basi jinan oiba aphaba ngang sing ni medical tamhan bada yare thab aji MPSC haire UPSC hairo moida appointing authority di leite dana moidi recommendation gi wane ba appointing tawge tawroi enona khalai do akoina yaning de pam de haida di government gi magi prerogative ne ko se MPSC na mamausa se MPSC na khan thabak si mai kanu do da government na madu kanu yamna unfair means oire mai kanu du oidre na kakhat pe yaw gi dana ko kakhat recommend tor ko kakhat pe yade haiba leite ko maram adu tawudabu kakhat pe gi maram amadi madugi evidence adu da senari be musing punishment pibagi kainom di lege dong ne adu hoji bokta akoina yengningi di adai du da mana khanba kakta bai du di government gi my prerogative te leire but moina kakthali budugi maram du ga loina ba musing ado hoji kari punishment pigre kai da kari phagat aga kamai to boko kai jail thamgre kari well chathri haibuduna magi sincerity du madu utgadaw ne boko adai du Dharmendra Pradhan lawtho ko to adu tawara tawa hai mai government gi loiba pot leramgani matarongani angang mayam su nungaite siba yawgi ba mai experience ma taw mayam sing ado aduga leibak asigi yamna hoji si net exams yamna maru oiba amadi naha sing sigi kwaidigi experience masing yam ba haitare ko asi net exam no oire boko maramdi leriba pot punamaksi doctor oihoragadi amata horagadi life si secure oibadawna ai human gi keno si de yamna khanarak pagi matamama madumana oini aigi ai keno khak leba professional angka doctor yamna oiningi se doctor yamna oiningi ba experience yam tholai se masigi magi mindset si
mayam sing asi leriba mayam sing asi doctor du oiraga public ki service amadi magi keno du hai sing bodu keno da phangan ge na tawribra natraga magi life to secure oina tawribra hai buse dugi wahang ama ai sada thol e boko maram di haidi hojik ki matam sida magi hoigi lucrative profession si doctor sina kwai masibu phanga di sui dre haina khan madong to man bu yoksel e boko human service ki magi professional kanu si ki wang ma lan hai tare ko aduna maram or kan any hojik lady ba layeng ba changi ba paisa mayam adu mayam singa je masida da leba ki kenu ta sengna nit pass to bangam da ba doctor to bangam da ba aduga doctor si ora kan public service yam pijaning ba misu tong ama yaurum oi hainingai leite ba maram thare mayam sing sida aduna sigi poche sigi pochi si oi targa di akoina leriba mayam se aspirant yam hengalapagi akoina phati haiba nate ko side leriba magi leriba khoigi medical profession da leriba mi sing sigi magi working style sing se masi hospital da natra kamai to government na maside da kari mi heng sala kana mai keno si kamai na hena adi oining mai tare ko business ki oina sang poduna tabata senga medical profession si pamjaba human mankind ki service to oina sang ingba kamu sing ado adugi masi leita banate ba hoigi leita banate di thawoina traditional healer mayam ri dana ko adigi develop to doctor ki profession si aji greek ki apaw kano si father of the modern medicine Hippocrates si mazu traditional healer ni ne mayam sat padagi ko adagi toroka na magi ot nung mayam medical profession to taraga di si togodam ne na hoji bokto moina medical tek tambolo ibakana wasek lo ji Hippocrates ot chine ko Hippocrates na semamba Greek philosopher Hippocrates na semamba ot tu ne ko moina medical profession lo ibaka si da moina lo ri bo ot che adugi pot mayam sing dugi magi lady bo wakhalon du chenba miyu sing adu doctor chamba sanga ibra tamgen changa ibra natraga na masigi profession si da changraga di ai si sungjo soidana kaino ma I hingbagi lami phangane na khallaga tawribra haiba se masigi chauba question nama hojik hoi thok le e aduga leisu leire kana masigi pose ID mai net kakpa khanba budu to kanda adu tagadi hairi basi da oina ID discussion tawninge hairi ba area si da adu tagadi hoji mokona doctor ore matumda sathari ba magi mode of practice modus operandi se kar maina government gi line degi intervene tawra kan si da hena masai kanu si tholaka degi haiba mioi sing ka mai tawga degi haiba pot myam hoji yam ware na ko doctor ma unana hona bada ama tawnu hona bada changi ba paisa myam adai myam sing mi sing asi taseng na akoina wealth accumulate tawningi se wealth accumulate tawningi se aina natraga na hiaile mana natra kanam tom dik herina akoida maru oina akoida wealth se accumulate tawraga thamningbagi hanba priority se kaino haiba kanda akoida human basic ani khakta yam kan effect oirieba amana education amana healthcare ani sideda changiba paisa mayam se masi karmaina protect tawgadagen ai nomagi taliba paisa thamagi ai to thabak tawren khalo gomengi ai to lob tham de lupa lama maya phangen khalo general kenoda sinadi hojik chathariba education system sida yawu su ngamdre adagi di sabagi thakpagi laiba mayam singdugi mathakuda healthcare gi protection si ju piba ngamdre ai tagadi ai office si na kan ai karmaina ai krai di wealth accumulate tawge haibagi magi mana corruption tawning bagi intention no tongan bamni sidida kainoma primary kainoma thokse lagadawre bugo thole adi ai lari ba se samna kanda se tolob lupa lising yang kai busa ba mama mapa amana ko imung chupu ba adi huji ki lari ba education angang hina sangi bagi expenditure mangor health ka si karmain fort ka de ge amta khambiyo ko very true yes akoi day to day life encounter to thengnari ba po ngakta ne ba si kamai khanbiyo kamai tawrige ba adada mana sangi meam do mana office do phamma kan da laiba mi du dei gangde amade krai dei khot pe kamai office ko masana tawro ko ta ba natro magi nit to na my existence on darka oira de aduna sigi poaching se hojik yamna high time ne ko sigi akoi gi health care system da adagi education system da khoida apa phangna khoida sanghal liba paisa inga sanghal liba ki magi mong se sidabu akhoi gi India gi preamble da socialist content am yauri ne ko sumna gi kanu duna ta ko aidi sumna democratic principle gi manung yawa magi state ki responsibility na ta ba am tang cross am tang tawjage